exorcism haibasi fattaba thawaina miyoibagi hakchangda changba matamda thawai adubu tanthoknaba tauba yamna waba process amani. Masi mipum khudingmakna mayoknaba ngamde. Adubu German-da pokhiba Anneliese michel hairiba nupi macha asigi masada fattaba thawai taruk changbadagi nupi asida 67 lak exorcism tawkhi. Anneliese michel hairiba nupi asi 21 September 1952 da pokhi. Nupi asigi imungi mi pumba isor amadi laitinda thajaba yamna thame. Chahi 13 surakpa fauba nupi asigi punsi yamna nungaina horakhi. School loiraba matung college fauba kaba horakhi. Adubu 1968 ki matam yorokpada Anneliese ki mawong matau khangong hongba horakhi. Angaubi amagum lau khongba manglaga leiba amadi toina wanthaba horakhi. Magi honglakliba mawong matau aduda imungi mi amadi magi marupsingsu yamna pakhatlami. Nupi adugi mawong matau sum hengalakpadagi Anneliese pu hospital da puduna doctor da yenghanbada nupi asi temporal lobe epilepsy kauba laina ama nai haiba khangba ngamkhi. Hairiba laina asi sarai haubagi laina makhal amani. Chahi mangamuk Anneliese pu layengki adubu laina adu fahanba ngamkhide. Nupi adu sarai hauba sumsum hengalakhi. Doctor gi hidakti lepa leitana adumak pichari adubu Anneliese ki masada kaisu kanaba oikhide. Hena angaubi amagum tawrakhi. Nongma numit ama Anneliese magi kadagi kanna laurakhi. Makhol adu tabada Anneliese ki mamana ka aduda changluba matamda Anneliese mamit adu masuk muba makhai leptuna leramkhi. Khudakta doctor kauduna yenghanki. Doctor na kaisu tawroi magi laina asinani haiduna Anneliese pu tumnaba hidak kaptuna tumhalamkhi. Anneliese ki matau asida mama mapana mabu yumdagi mapan thokhalamde ka manungda thong lonsinduna thamlammi. Anneliese na mangonda tawriba pumba mamada tamjai. Tumba matamda magi mathakta kanagumba amana nantarai amadi yum manungda thawai kaya leiba mana uba fangi. Magi manakta amuba kayana mabu senaduna lei haina haijai. Matam chuppada mi araubagi manam adum nammi haina haijai. Adubu mamana wasingdubu lumna laubiramde magi laina aduna choiron nganglini khanbirame. Matamdi sumsum hosinki Anneliese ki fivam yamna lusalakhi. Mahak mi amata uba yadaba ahu chongsinduna chikpa khotpa tawrakhi. Doctor gi hidak amata Anneliese ki masada kanaba oikhide. Anneliese chaba thakpa pura lepki. Mahak ki masa adu saru polang amagum yamna kangsilakhi. Ahing khuding haugatuna uchek asiba chaba amadi tinkang faduna chaba horakhi. Imungi mi singna Anneliese ki manakta changbu khuding nupi asi yamna saurami. Makhoi gi hakchangdagi mi arauba manam nammi haiduna Anneliese machin thiduna mama mapada chairami. Anneliese ki weight asi 30 kg mukta ngaisilakhi. Matang asi yausalakpada imungi mi nasu khangba ngamkhi. Machanupi asi doctor khak yengbana yararoi. Aduna Anneliese ki family na church tagi mateng nijaki. Ahanbada All kauba nupa ama church tagi lakhi. Hairiba nupa asi priest makti natte adubu church ta leiba mi amani. Na yum adu changduna yengsinki. Nupa adu ubada Anneliese lepna mapan thoksilakhi. Aduga makhada kunthaduna masagi amangba adu thakpa horakhi. Pumnamak asi uraba matung Anneliese ki fivam yamna lure haiba khangba ngamkhi. Wari pumnamak asi church ki father da na tamkhi. Masigi matung church tagi ayaba lauraga Father Ernst amadi Father All Anneliese ki mayumda lakhi. Anneliese ki oiramliba fivam adu ubada adum khangba ngamkhi nupi asigi masada fattaba thawai changle haiba.
Father ani adubu ubada Anneliese yamna sauraki masa adu maina chakpagum lakna fanaba ngamlakkide. Anneliese machin thi duna father ani duda matin sisallaga yamna saurami. Numit aduda ihan hana Anneliese ki masada exorcism tawki. Exorcism tawbadagi doctor gi hidaksu pichaba lepkhirami. Asumna priest ani duna Anneliese pu yam wana kannaba hotnarami. Exorcism tawbaga wakhal khara tarakpa aduga amuk hekta haurakpa tawrakki. Asumna tha mapangi manungdata Anneliese ki masada 67 lak exorcism tawki. Exorcism tawba khuding Anneliese maron kaya sunganglakhi. Amukna English, amukna Latin maron, masita nattana Anneliese na sukhang khangdaba marol kaya sunganglakhi. Exorcism gi manungda Anneliese na magi masada thawai taruk changduna lairi haina hairakhi. Aduga thawai taruk adugi maming su hairakhi. Thaudok pumnamak adu record su tahokhi. Tha mapangi manungdata exorcism 67 lak tawraba matung Anneliese masana machin thokna hairakhi. Mahak thawai singdubu mayoknaba ngamdre aduna mahak chatlage haina mamada kaptuna hairakhi. Aduga chahi 16 surakpada Anneliese nongma siraga leramkhi. Asumna nupi macha asi 67 lak exorcism gi awaba khanglaba matung sikhirami. Anneliese na laikhidraba matung nongma Anneliese ki mayumda nan ama laklami. Aduga asumna hairakhi mahak ki mamangda Anneliese urami. Anneliese ki hakchang adu mongfam manungda tekta kaidana lairi hairakhi. Masida pakhattuna family gi mi singna Anneliese ki mongfambu tawkhaiduna yengbada nan adugi wafam adu lalamki. Anneliese ki hakchang adu normal mi amagum patha pumtharamki. Tasengnamak Anneliese michel hariba nupi asigi masada phattaba thawai changbagira natraga magi laina aduna maram oiraga tawkhibara. Hidak langthak fajana pijadabagi medical care matik chana lobidabadagi asumna tawkhibara haibasidi ngasisu adumak khangba ngamdre.